Commando personnel Amana Masada isu tobu Ekena Kappada Micham ama Sire. Jiribam gi lengang pokpi police outpost ta Commando personnel Amana Micham ama Nongmeina Kappada leikidre hairi. Thogdog asi ngarang numidang pung 9 makhairom tabada thokibani. Leikhidraba miyoi adudi Oinam Gandhi Singa chahi kuntranithoi apokpa Oinam Mohon Charangpat Mamang Laikai Thawal district tagini. Thogdog asig matangda pausesin phangba paugi matung ina Gandhi bu Nongmeina kaptuna hatpani hairiba miyoi adudi Loitam Anand Singa chahi kuntranipalom sure. Yaripok Bamon Laikai Kenel Mapan dagini hari. Mahak mga suba Manipur Rifles ki rifleman ni. Mahaki rifleman number na 05106802 ni. Mahak hojik Thawal Commando unit ta attest togdun laibani hairi. Ngarang numidang laikidraba Gandhi na police outpost aduda laiba mahaki mari mata thokpa Commando gi driver oiba charangpat mamang laikai dagi Oinam Sanatomba Singha ko bamiyoi amaga punna chak chaminabada ungkhatnabadagi Loitam Ananna mangonda isu tawba AK-47 rifle na kapada Gandhi laikidabani. Amaromda laikidraba Oinam Gandhi gi charangpat mamang laikai dagi yamlaba laikai gi miyam tholuktuna mihat asida chenariba anangi yaripok Bamon laikai kenel mapanda laiba yumda thomjilaktuna yum kai thukaiduna amang atakaya thoghan Thogdok thokfam the police laktuna makhatana farm duba thogdok thoktananaba thabak lokhatkre loinana misi asigi matangda Oinam Gandhi gi charangpat mamang lekaida miyam gi oiba mifam amasu pangthoktuna mihat asida chenabasing chairak pinanaba taksin khre hairi.